Class 5 to 12 fawbagi syllabus ta drug use prevention education gi matangda curriculum ama semduna lairik oina puthoklaga mahiroi shingda tamhanbiu haibagi demanda ngasi Manipuri Students Federation MSF na lamphel pata leiba SCERT ki office ta mamangda Khongjang Junction Kre ngasi Junction kiba Khongjang aduga mari leinana MSF ki president Hizam Rosan hai Manipur asi South East Asia leibak singa yumlon naba yamna vulnerable oiba state amane Manipur asi South East Trans Asian Highway amade Trans Asian Railway ki mapping tawduna lambi yat pafawbat loikrabane route asi Golden Triangle gi route oiba maramna South East Asia gi leibak shingdage lo na yaba yadaba tidina poche kaya amal laina pushilapgi lambi am oire ningtina monitoring taw Taba amati porous water oiba maramna lamdam ashida drug amade narcotics ke potlam kaya ama yamna laina pushilapagi lambi amashune oirakli bafibam asida lamdam ashige nahashing ase drug ki langda thukiduna kangkul fawba mutki bayana leire maramaduna Manipur amade lamdam ashige nahasing kanaba class 5 to 12 fawbage mahiro shingda drug use prevention education ki matangda curriculum ama syllabus ta semduna lairik oina puthoklaga tamhanbiu narcotic drugs and psychotropic substances NDPS Act 1985 ke chatna kanglon kaya leirabaso Manipurda drug ki wathok ase ngaseso adumak leire drug ki isu handarakpage mahutta henadum hengalakle maram asina aikhoigi ngasige hogalakliba mahairoi amade nahasing ase drug ki khayatage kalhodaba yade haibase MSF amade miyamge achetpa firep amane mahai masingi kanglonda drug use prevention education ge kongtang ase paikalaknaba Manipur lengaki State Council of Educational Research and Training SCERT na National Education Policy NEP 2020 ge matung inna Housing State Curriculum Framework SCF ama semliba ashida preparatory stage haibadi j mahigi thak ahumdagi na manga amade middle stage haibadi mahigi thak tarukdagi na nipan fawbada leiba mahairoi shingda mayai kaiba chinja ki matangda takpi tambina ba mari leinaba hiram singyaw ba curriculum amade syllabus ama puthokna ba hotna pipaka loinana lairik oina tamhan nabaso hotna biu haina mahakna makata na phongdoke May tamagi kang on the drug education. Class 5 to drug use prevention education. Manipur ka siyar mudi. Manipur ka siyar mudi. Drug education ni curriculum amar syllabus na thu bada tra. May tamagi kang on the drug education. Ahalaman singna nisha kanjana ba lekai lekai gi nishaban semdana lo ek karino khangjadri bai ma singduna lekai lekai adubu naha kaya ama nisha sadana ba lekai aduda kaiguma phattaba mayam tawdana ba senazara lerme adubu tonga tonga India gi makhada leigibagi matung ina India gi ek drug control tawna kya ama thoglagasu henadum akoi nisha sungna polam sing mafam khudimaka thanbagi chang hengalakpa chabagi chang hengalakpa adagi naha sing kya amna seasonabagi chang hengalakpa sina maduna mayek singna tae masi Manipur government amadi India government ha kya muthalaga Manipur muthatna ba haibasi mayek singna tabani mairoi sing aduda drug use prevention education gi matangna phajana gyan loksing pibiraba matamda da khoi leba asi kan mangamgani maduduna atuba matamda Manipur lenga amadi India government na class 5 tagi class 12 fogda drug education gi matangda curriculum framework ama curriculum syllabus ama atuba da tawgadawni haibasima MSF na thamjari